ꯁꯥꯇ꯭ꯔꯤ ꯃꯃꯥꯡꯗꯒꯗꯤ ꯁꯥꯠꯂꯒ ꯌꯥꯝ ꯃꯈꯥꯁꯦ ꯇꯥꯔꯒ ꯅꯦꯠꯇꯅꯦ ꯂꯩꯕꯅꯦꯗꯣ ꯅꯀꯣ ꯁꯤꯗꯒꯤꯅ ꯆꯤꯛꯂꯛꯄꯁꯤꯅ ꯁꯤꯒꯤ ꯈꯨꯖꯦꯡ ꯌꯧꯕꯩ ꯆꯤꯛꯑꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯅꯪꯅ ꯀꯩ ꯂꯩꯗ ꯀꯩ ꯂꯦꯝꯃꯛꯏꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯂꯩꯕ ꯂꯨꯄꯥ 500ꯅ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄꯗ ꯄꯩꯁꯥꯁꯨ ꯂꯦꯝꯃꯜꯂꯛꯏ ꯄꯣꯠꯁꯨ ꯂꯣꯏ ꯁꯨꯅꯒꯤ ꯂꯩꯔꯛꯏꯃꯤ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯅꯪꯒꯤ ꯍꯩ ꯔꯥ ꯍꯩꯅꯧ ꯅꯨꯡꯅꯧ ꯀꯔꯤ ꯀꯔꯥ ꯀꯁꯨ ꯂꯣꯏ ꯂꯩꯔꯛꯏꯃꯤ ꯌꯥꯔꯦꯕꯣ ꯈꯪꯉꯦꯕꯣ 500ꯗꯤ ꯀꯣꯟꯅꯗꯦꯅ ꯑꯗꯨꯗꯤ ꯅꯪꯅ ꯂꯩꯕ ꯍꯩꯕ ꯇꯥꯔꯦꯅꯦ ꯑꯩꯅ ꯍꯩꯇꯕ ꯇꯥꯔꯦꯅꯦ 500 ꯆꯪꯒꯦꯔꯥ 1000 ꯆꯪꯒꯦꯔꯥ ꯃꯆꯟꯗꯤ ꯁꯨꯅꯕ ꯑꯩꯈꯣꯏ ꯂꯩꯔꯛꯇ꯭ꯔꯣ ꯃꯆꯟ ꯁꯨꯅꯕ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯄꯅꯤ ꯂꯣꯏ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯂꯩꯔꯛꯇ꯭ꯔꯣ ꯀꯣꯂꯝꯅꯤ ꯀꯥꯡꯉꯧ ꯇꯧꯒꯦꯅ ꯀꯣꯂꯝꯅꯤꯁꯦ ꯃꯥꯗꯤ ꯍꯩꯅꯗꯦꯅ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯆꯥꯎ ꯌꯥꯗꯦ ꯂꯩꯁꯤ ꯌꯥꯗꯦ ꯑꯩ ꯂꯣꯏꯈꯤꯗꯣꯔꯦ ꯃꯇꯝꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯃꯥꯅꯁꯨ ꯁꯨꯝ ꯃꯅꯝ ꯃꯍꯥꯁꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯅꯝ ꯃꯍꯥꯁꯦ ꯍꯩꯅꯗꯦ ꯁꯤ ꯀꯣꯂꯝꯅꯤ ꯃꯅꯝꯁꯦ ꯑꯩꯅ ꯃꯇꯝꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯈꯔ ꯑꯗꯨꯝ ꯃꯔꯛꯇꯁꯨ ꯆꯥꯎꯁꯦꯅ ꯂꯩꯔꯨꯕ ꯆꯠꯂꯨꯕ ꯀꯣꯂꯝꯅꯤꯕꯨꯗꯤ ꯈꯔꯕꯨ ꯐꯩꯌꯦ ꯑꯃ ꯆꯤꯡꯀꯨꯞ ꯃꯅꯥꯗꯨꯔꯥ ꯀꯣꯂꯝꯅꯤꯗꯤ ꯑꯃꯨꯛ ꯍꯣꯏ ꯍꯥꯏꯅꯕꯨ ꯈꯔ ꯐꯩ ꯁꯤ ꯀꯥꯡꯉꯧ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯛꯄꯩꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯀꯥꯡꯉꯧ ꯌꯥꯝ ꯉꯧꯔꯦ ꯈꯨꯜꯂꯛꯄꯅꯤꯅ ꯑꯁꯨꯝꯒ ꯌꯦꯡꯕꯤꯔꯛꯇꯦꯗ ꯑꯩꯈꯣꯏꯗꯤ ꯁꯛꯁꯤ ꯐꯖꯅ ꯈꯨꯜꯂ ꯂꯥꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤꯀꯣ ꯅꯣꯏꯒꯤ ꯀꯩ ꯑꯣꯏꯔꯛꯀꯦ ꯁꯧꯒ꯭ꯔꯤꯒ ꯆꯥꯕꯤꯔꯛꯄꯖꯥꯠ ꯅꯠꯇꯦ ꯑꯗꯒꯤ ꯁꯤꯒ ꯆꯥꯕꯤꯔꯛꯄꯖꯥꯠ ꯅꯠꯇꯦ ꯑꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯦ ꯁꯧꯒ꯭ꯔꯤ ꯆꯥꯟꯅꯗꯕ꯭ꯔꯥ ꯆꯥꯔꯛꯇꯦ ꯑꯁ ꯀꯗꯥꯏ ꯕꯨꯁꯂꯤꯅꯕꯨ ꯁꯧꯒ꯭ꯔꯤ ꯆꯥꯏ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯅꯔꯤꯗꯨꯗꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯏꯟꯖꯥꯡ ꯃꯆꯨ ꯆꯨꯗ꯭ꯔꯗꯤ ꯆꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯏꯟꯖꯥꯡꯁꯤ ꯃꯆꯨ ꯆꯨꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯁꯤ ꯆꯥꯅꯤꯡꯗꯦꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛꯇꯕꯨ ꯁꯨꯝ ꯈꯪꯗꯦ ꯄꯣꯠꯁꯦ ꯈꯪꯉꯛꯄꯩ ꯆꯥꯔꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯍꯥꯏꯔꯗꯤ ꯀꯞꯄꯦ ꯏꯃꯥ ꯍꯣꯏꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯦꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯖꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯅ ꯑꯃꯨꯛ ꯆꯥꯕꯤ ꯌꯥꯗꯦ ꯃꯅꯥ ꯑꯝꯇ ꯊꯦꯡ ꯌꯥꯄꯣꯟꯇꯦ ꯐꯗꯤꯒꯣꯝ ꯃꯅꯥ ꯀꯩꯅꯣꯝ ꯃꯅꯥ ꯑꯝꯇꯪ ꯌꯥꯎ ꯌꯥꯄꯣꯟꯇꯦ ꯆꯥꯎ ꯌꯥꯗꯕꯤ ꯈꯟꯇꯣꯔꯛꯄꯤ ꯑꯗꯨ ꯇꯧꯔꯤ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯤ ꯁꯧꯒ꯭ꯔꯤꯒꯗꯤ ꯄꯥꯝꯃꯦ ꯁꯧꯒ꯭ꯔꯤ ꯄꯥꯝꯃꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯄꯥꯝꯃꯤ ꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯃꯥ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯇꯣꯉꯥꯟꯕ ꯑꯦꯟꯖꯥꯡ ꯈꯔ ꯂꯩꯔꯤꯁꯦ ꯆꯥꯎ ꯌꯥꯗꯦꯕ ꯁꯧꯒ꯭ꯔꯤ ꯄꯥꯝꯃꯤꯁꯤꯅ ꯈꯔ ꯁꯤꯟꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯈꯪꯗꯦꯗ ꯃꯌꯥꯝꯇꯣ ꯊꯕꯛ ꯈꯔ ꯍꯦꯟꯅ ꯁꯨꯕꯩꯅꯦ ꯍꯥꯏ ꯁꯨꯗꯕꯩꯅꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯁꯦ ꯁꯨꯝ ꯑꯗꯨꯝ ꯂꯩꯔꯦ ꯐꯕ꯭ꯔꯥꯁꯨ ꯐꯗꯦ ꯁꯤꯁꯤꯅꯀോ ꯁꯤꯗꯒꯤꯅ ꯆꯤꯛꯂꯛꯄꯁꯤꯅ ꯁꯤꯒꯤ ꯈꯨꯖꯦꯡ ꯌꯧꯕꯩ ꯆꯤꯛꯑꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯉꯩ ꯈꯔ ꯐꯩ ꯑꯦꯛꯁꯔꯁꯥꯏꯁ ꯍꯦꯛ ꯇꯧꯕ ꯂꯦꯞꯄꯗ ꯑꯃꯨꯛꯇ ꯇꯣꯡꯊꯣꯔꯛꯏ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯅꯗꯤ ꯊꯕꯛꯇꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦꯗꯣ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯗꯦꯅ ꯈꯔ ꯁꯥꯎꯔꯨꯔꯦ ꯑꯗꯨꯗꯤ ꯍꯧꯒꯠꯂꯒꯅꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯊꯣꯛꯑꯕ ꯂꯥꯏꯔꯤꯛꯁꯨ ꯃꯥ ꯇꯥꯛꯅꯤꯡꯗꯦ ꯃꯥꯁꯦ ꯊꯕꯛꯁꯤ ꯁꯨꯝ ꯆꯠꯂꯕꯅꯤꯅ ꯊꯕꯛ ꯁꯨꯝ ꯆꯠꯄꯒ ꯍꯜꯂꯛꯄꯒ ꯁꯨꯝ ꯇꯧꯔꯝꯃꯤꯅ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯌꯥꯝ ꯇꯟꯈ꯭ꯔꯦꯕ ꯃꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗ ꯑꯩꯗꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯇꯥꯛꯂꯛꯇꯕ ꯁꯦꯟꯅꯔꯛꯇꯕ ꯌꯥꯔꯛꯇꯦ ꯏꯟꯖꯥꯡꯁꯨ ꯆꯥꯛꯁꯨ ꯄꯥꯔꯛꯇꯕ ꯌꯥꯔꯛꯇꯦ ꯑꯗ ꯑꯩꯅ ꯁꯥꯎꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯨꯝꯊꯔꯛꯑꯦ ꯂꯩꯕ ꯉꯝꯗꯗꯅ ꯉꯗꯤ ꯀꯩꯅꯣ ꯂꯩꯕ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯅꯤꯀꯣ ꯁꯦ ꯁꯤꯁꯤ ꯑꯗ ꯍꯤꯡꯃꯤꯟꯅꯔꯗꯤ ꯁꯤ ꯃꯉꯥꯏ ꯀꯔꯤꯅꯣꯅꯦ ꯍꯣꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯤꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯕꯨꯖꯥꯔꯤꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯑꯣꯏꯔꯛꯄꯅꯤꯅ ꯆꯪꯉꯒ ꯀꯔꯤ ꯊꯣꯡꯁꯤꯒꯦꯅ ꯍꯦꯛꯇ ꯆꯪꯉꯨꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯥꯏ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯕꯩꯔ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯉꯁꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯉꯁꯤ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯍꯥꯏꯕꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯎꯗꯦꯕꯀꯣ ꯅꯨꯄꯥ ꯑꯣꯏꯕꯩꯅꯦꯕ ꯁꯤꯕꯨꯗꯤ ꯑꯗꯣ ꯍꯥꯏꯔꯒꯕꯨꯗꯤ ꯃꯇꯦꯡꯕꯨꯗꯤ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯑꯗꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯄꯥꯡꯅꯤꯕꯨꯗꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠ ꯈꯨꯍꯥꯠꯅꯦꯍꯦ ꯑꯁꯦꯡꯕꯅꯤ ꯅꯪꯕꯨ ꯍꯥꯏꯗ꯭ꯔꯗꯤ ꯄꯥꯡꯕꯤꯕ꯭ꯔꯅꯦ ꯄꯥꯡꯉꯤꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯡꯃꯇ ꯄꯥꯡꯅꯤ ꯈꯪꯗꯕ ꯅꯪꯕꯣ ꯁꯨꯡꯄꯥꯡ ꯄꯥꯡꯗꯦ ꯍꯥꯏꯔꯀꯥꯟꯗꯅꯤ ꯍꯣꯏ ꯅꯁꯥꯅ ꯈꯪꯅꯕꯨꯗꯤ ꯄꯥꯡꯉꯛꯄꯕꯨꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯁꯨ ꯄꯥꯡꯕꯤꯔꯛꯇꯦ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯗꯣ ꯆꯥꯅ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯇꯧꯈ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛꯇꯤ ꯈꯤꯇꯪ ꯁꯦꯟꯅꯕꯤꯕ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗꯤ ꯌꯥꯏꯗꯅ ꯃꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯤꯅꯤ ꯅꯣꯡꯃꯒꯤ ꯀꯗꯥꯏ ꯆꯠꯂꯤ ꯈꯪꯉꯤꯅꯤ ꯎꯔꯤꯅꯤ ꯍꯦꯟꯅ ꯃꯁꯥꯅꯁꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯂꯤꯅꯤꯅ ꯈꯔ ꯍꯦꯟꯅ ꯇꯥꯛꯇꯅ ꯁꯦꯟꯅꯅ ꯇꯧꯒꯗꯕꯅꯦ
Why? Why yabra ne angang sidi sun angang sidi moidi inkhalakpanina changde khoina ngang ka se nuai ba khatane moidi pami se chage ga thake ga tumge ga sanage ga tu khatane masa sida kari nuabdi khangdamina khoina hek lakna hogdabada moidi nuai gi baduna dum buji ona sari ke ji ka gi bada tam gi ba abc 1 2 3 ga sum kaw dane yong to idio saran tran isalai jeni yani se angang di sa pun tre ba khoi ngasi gi di kolam ni tawrage mem sa ba di hapa roi ge sum mathel ma nong gi thong du sum namjarak bane koi sum ba chu chai ko sum ba chu sa jei isona tambai du ni da ai lo khola ki gi ko king ba nong gi thong ba tawjari ba mem di sum hau ba khata ga na injang na te hau ta ba khata na injang su na te makhan su na dum sa jei hau ngak char gi apchang mane aduna hau bangatana hau bakhatana injang nate hau tabasu injang nate khoi adum loi sunaba matam gi injang sa jai thongdoi ro ngau doi ro ngau doi ni kai no ngau nam ne ngasi di kolam ni sa ko na tawro ge na to bani da kolam ni sa sa ni kui ga sa da ba na si mangan kaino si hap toi rang chana ga mangan si kha tinga le si ga alu si ga hap ga alu si khar yam me mai to ga ngor hap ga da no hore mong yang ge wa asi di ko kano si di kolam ni si di to khar da ni patha doi ne patha ga da ni ma di ngang su be ma su asa su khang ngam da ni na ai chang ba pija ge na to bone do ma si ko ni han ke chani nge ya de ni ga da to da ma anu ga khu pi to pi re mayam ngasidi walking thokle ngasidi Saturday ni tamocha ju suti leire adagi bema school chatkhre school thilaga walking thokle ne pako ni park sidadi nuai tabani nai thana chapari ta nuai te tamocha yawra khoi ani asidi park ta walking tholakpane nusa se phajana thoye isa je am sonjan la hai tar nusa je bi yupi nusa se yairaktradi sa ji ju na ke ka sum ta taw e bako khut sa ka se ta chik pi sa bi khang de sahi ga se alo sala ra kai no aduna khut sa je ta chik pi kot pi khwang nuai ta bi taw we khang de di he se di hak tang thokla ambane ano pak se sum toina thokpa dingam dre school chalam dai gi thabak sina ko ado tamocha gi office na bagi hona bane kai ni non tamocha office ta bane misra ji smaina punna ta thora ga ngang nusa si yai ja bai ta som ta kai gi no sei sa i mo kai gi no kai guma practice kum bam lai ba khang de sei saknari ado pak si nong chu bagi khot bagi hujik se yamna som napi je ban som me hai da re pung mang ne napi sum hak ko se khawa sa boy na sum hak na am khagi law lo tharam me ko khajikandi do payam tharam bane do ji khagi le hagumba maru oi bada kata ba jamun gumba adum khara oi bada asida singare hau bane sat pra yeng bre yenga ulakke sat pra yeng se singare hujik che July August side dum sade sana ra bane ba mai yenin tha napi do napi una du kendraga hogol aga amu pan ma satpa matam ne adu sum yeng mina se ulake ko sigi lai si ngo ai gi da su hawe si kari kai ising langdre habra nom pok langdre habra haine de phajajong purple ma ju je yam phajale ram bewana kari ba khoi da hobu du ne bu chaw ba ni da da hobu sina nu sa khar he na phang bai ra kon sungjala pitro ko lai si ju pi ne du mai mana du sap sap tin ga khoi du mana du pa e ha ba khoi no urum moiraga ko mana du ya pa e ha ba ki dam da mathanda ho bai tare sidana nungsa ji da no to bogi to lai si pitro pi e ha ba sini laknari se halaman loina mak ngak to su wak sana ba aunai sajin khaga sana ba sing hansing lebanina dum thokla ga sane handak ti school karak pasida mu khoju thokpo ngamde mamang da di am thokpo khotpa dum khaga ngamam bane
ꯍꯦꯟꯅ ꯁꯨꯝ ꯆꯤꯡꯈꯠꯂꯛꯑꯦ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯁꯥꯠꯄ ꯁꯥꯠꯇꯕ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯑꯥꯗꯕꯨꯗꯤ ꯂꯩꯔꯦ ꯄꯨꯔꯥ ꯁꯣꯡꯉꯕ ꯋꯥꯅꯤ ꯅꯥꯄꯤ ꯍꯥꯏꯗꯠꯄ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯣꯡ ꯆꯨꯕꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯃꯣꯏꯁꯨ ꯍꯔꯥꯎꯔꯦ ꯄꯣꯂꯨꯁꯟꯁꯨ ꯈꯔ ꯍꯟꯊꯔꯦ ꯎꯅꯥ ꯋꯥꯅꯥꯁꯨ ꯄꯨꯡꯁꯪ ꯁꯪꯉꯒ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤ ꯕꯔꯞ ꯂꯩ ꯍꯥꯏꯅꯗꯥꯏ ꯁꯤꯁꯦ ꯕꯔꯞ ꯂꯩꯁꯨ ꯍꯧꯔꯤ ꯈꯥꯒꯤ ꯂꯩꯍꯥꯎꯁꯨ ꯍꯧꯗꯤ ꯍꯧꯔꯒ ꯄꯥꯟꯕ ꯁꯥꯠꯄ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯁꯤꯗꯗꯤ ꯂꯩꯗꯤ ꯂꯩꯔꯦꯀꯣ ꯁꯤꯡꯒꯥꯔꯩꯁꯦ ꯑꯗꯣ ꯁꯤꯡꯒꯥꯔꯩꯁꯦ ꯁꯥꯠꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯠꯇ꯭ꯔꯤꯌꯦ ꯄꯥꯝꯕꯤꯗꯤ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯋꯥꯡꯅ ꯂꯩꯔꯦꯀꯣ ꯁꯤ ꯁꯤꯡꯒꯥꯔꯩꯒꯤ ꯄꯥꯝꯕꯤꯅꯦ ꯁꯥꯠꯇ꯭ꯔꯤ ꯃꯃꯥꯡꯗꯒꯗꯤ ꯁꯥꯠꯂꯒ ꯌꯥꯝ ꯃꯈꯥꯁꯦ ꯇꯥꯔꯒ ꯅꯠꯇꯅꯦ ꯂꯩꯕꯅꯦ ꯑꯗꯣ ꯁꯥꯠꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯅꯥꯗꯤ ꯂꯣꯏꯅ ꯅꯧꯕ ꯆꯣꯡ ꯂꯩꯔꯝꯃꯦ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯌꯥꯝ ꯁꯥꯠꯂꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯅꯤꯌꯣꯝꯁꯦ ꯇꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯅꯥꯁꯦ ꯇꯨꯝꯃꯒ ꯇꯧꯗ꯭ꯔꯥ ꯁꯤꯅ ꯃꯅꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯕꯗꯤ ꯁꯤꯗꯁꯨ ꯍꯧꯔꯤꯕ ꯃꯅꯥꯁꯦ ꯈꯤꯇꯪ ꯇꯨꯝꯂꯛ ꯇꯧꯕ ꯑꯃꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯍꯧꯅꯔꯤꯁꯤꯗꯤ ꯑꯗꯨꯒ ꯁꯤꯁꯤꯗꯤ ꯍꯣꯏ ꯍꯧꯔꯦ ꯍꯧꯖꯤꯛꯁꯨ ꯍꯧꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯨꯝ ꯆꯥꯎꯈꯠꯆꯔꯦ ꯄꯣꯝꯗꯤ ꯄꯣꯝꯃꯛꯏ ꯃꯌꯥꯝ ꯑꯃ ꯃꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯅꯀꯣ ꯐꯖꯩꯗꯅ ꯁꯤꯅꯤ ꯍꯣ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯩꯃꯥ ꯌꯦꯡꯉꯣ ꯏꯆꯥꯅꯨꯄꯤꯅ ꯀꯦꯕꯤꯔꯤꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯝꯄꯥꯕꯤꯒꯁꯦ ꯐꯥꯗꯅ ꯀꯥꯖꯜꯒ ꯇꯩꯁꯟꯕꯤꯗꯅ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯍꯩꯃꯥ ꯀꯥꯖꯜꯒꯁꯦ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯥꯏꯕꯛꯇꯨꯒ ꯊꯤꯟꯕꯤꯗꯨꯕꯣ ꯏꯃꯥ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯉꯣ ꯑꯩ ꯁꯤꯔꯦꯗ ꯏꯆꯥꯅꯨꯄꯤꯅ ꯀꯦꯕꯤꯔꯤꯅꯦ ꯃꯄꯥꯁꯦ ꯂꯣꯏꯔꯦ ꯃꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅꯀꯣ ꯕꯦꯂꯦꯟꯗ꯭ꯔꯤ ꯀꯥꯡꯍꯧ ꯇꯧꯗꯣꯏꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯄꯠꯇꯣꯏ ꯇꯧꯔꯝꯕꯗꯒꯤ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯟꯅ ꯁꯦꯝꯃꯝꯗꯕ ꯆꯥꯛ ꯁꯥꯅ ꯍꯦꯛꯇ ꯊꯣꯡꯉꯝꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯅ ꯁꯥꯎꯅꯤꯡꯗꯅ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯛꯇ ꯁꯦꯝꯃꯝꯕ ꯑꯂꯨꯗꯤ ꯁꯨꯡꯁꯦꯝ ꯁꯦꯝꯗꯕ ꯆꯥꯛ ꯍꯥꯟꯅ ꯍꯦꯛꯇ ꯊꯣꯡꯉꯝꯃꯦꯅ ꯉꯥꯡꯕꯒꯤ ꯁꯥꯎꯕꯒꯤ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯁꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯁꯥꯎꯖꯟꯅꯒꯦꯕꯀꯣ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯎꯠꯂꯛꯀꯦ ꯄꯥꯛꯅ ꯁꯥꯎꯒꯟꯗꯦꯕꯀꯣ ꯑꯗꯣ ꯁꯥꯎꯔꯛꯄꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯦꯕ ꯁꯨꯝ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯦ ꯈꯤꯜꯂꯤꯁꯤ ꯑꯩꯅ ꯈꯤꯜꯂꯤꯁꯤ ꯃꯥ ꯎꯗꯦꯕꯀꯣ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯈꯤꯟꯕꯁꯦ ꯎꯔꯅꯤꯅ ꯑꯩꯅ ꯕꯣꯇꯜꯁꯦ ꯈꯔ ꯈꯟꯖꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯁꯦꯕ ꯃꯥꯁꯦ ꯄꯥꯛꯅ ꯁꯥꯎꯒꯟꯗꯦꯕꯀꯣ ꯑꯗꯣ ꯁꯥꯎꯗꯣꯔꯛꯄꯗꯨꯅꯦꯕ ꯑꯩꯅꯁꯨ ꯉꯥꯏꯔꯤꯁꯦ ꯑꯗꯣ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯑꯣꯡ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯤ ꯁꯥꯎꯔꯕꯅꯦꯕꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯆꯤꯛꯃꯟꯕꯒꯤꯀꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯑꯁ ꯌꯦꯡꯀꯥꯁꯨ ꯌꯦꯡꯉꯛꯏ ꯂꯩꯊꯣꯛꯑꯒ ꯁꯥꯎꯔꯒ ꯌꯦꯡꯉꯨ ꯈꯨꯌꯦꯡ ꯀꯠꯇꯣ ꯌꯦꯡꯉꯨ ꯃꯥꯁꯦ ꯁꯥꯎꯔ ꯂꯣꯏꯔꯕꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯥꯅ ꯁꯥꯎꯔꯛꯄ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯅꯅꯦ ꯑꯩꯅ ꯀꯦꯃꯦꯔꯥ ꯈꯤꯜꯂꯤꯁꯦꯀꯣ ꯃꯥꯗꯤ ꯏꯁꯥꯎ ꯁꯥꯎꯕ ꯌꯧꯈꯤꯗ꯭ꯔꯦꯕꯀꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯁꯜꯂꯒ ꯈꯣꯠꯆꯜꯂꯒ ꯃꯥꯁꯦ ꯂꯩꯈ꯭ꯔꯦꯕ ꯑꯩꯗꯤ ꯁꯥꯎꯕ ꯍꯧꯔꯛꯅꯕꯅ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯨꯝ ꯂꯦꯞꯄꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯨꯝ ꯁꯥꯎꯔꯛꯅꯕꯅ ꯇꯧꯕꯅꯦꯕ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯅꯦꯕ ꯑꯩꯅ ꯂꯦꯞꯄ ꯉꯥꯡꯉꯤꯁꯦ ꯁꯥꯎꯔꯒ ꯑꯩꯅ ꯁꯥꯎꯕ ꯍꯧꯕꯗꯒꯤ ꯃꯥꯁꯦ ꯑꯉꯥꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒꯀꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯃꯔꯛꯇ ꯆꯥꯛ ꯈꯤꯇ ꯊꯣꯡꯕꯤꯌꯣ ꯍꯥꯏꯔꯗꯤꯀꯣ ꯃꯥꯗꯤ ꯆꯥꯛ ꯍꯥꯟꯅꯗꯪ ꯊꯣꯡ ꯂꯩꯔꯝꯅꯦꯕ ꯑꯇꯩꯁꯦ ꯊꯣꯡꯉꯝꯃꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯔꯤꯁꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤ ꯑꯝꯇ ꯁꯦꯝꯃ ꯆꯥꯗꯕꯅꯣ ꯑꯩꯅ ꯄꯤꯖꯗꯕꯅꯣ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯁꯦꯝꯃꯝꯃꯤ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨꯁꯨ ꯑꯃꯨꯛ ꯁꯦꯝꯃꯝꯗꯦ ꯐꯣꯟ ꯊꯝꯕꯁꯦ ꯃꯥ ꯎꯗꯦꯕꯀꯣ ꯆꯥꯛ ꯊꯣꯡꯗꯣꯔꯦ ꯍꯥꯏꯗꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯗꯣꯔꯦ ꯆꯥꯛ ꯑꯃ ꯇꯧꯕ ꯊꯣꯡꯉꯝꯃꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯛꯁꯤꯅꯦꯕ ꯍꯥꯟꯅ ꯇꯧꯔꯝꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯆꯥꯛꯁꯤꯅꯦꯕ ꯆꯥꯛꯁꯤꯕꯨ ꯍꯥꯟꯅ ꯆꯥꯛꯁꯦ ꯍꯥꯟꯅ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯒꯅꯦꯕ ꯑꯃꯨꯛꯀꯁꯨ ꯌꯦꯡꯊꯣꯛꯏꯁꯨ ꯁꯥꯎꯕꯒꯤꯅꯤꯀꯣ ꯁꯦ
마 사우시 로이라버니 두들이 사우는 분이나 아이소 카메라세 비디오스 남게 남바네버고 싹다 싸들이 브라바 싹다 싸가다니고 싹 하나 도우미니 싹다 싸가다 그리고 너무 짝시 어때 아이 인장 심어가 탐합니다 브라바 아이제 그저께 딱 누아이때 그저께 딱 속타이 그저께 딱 뽀미 그저께 딱 누아이때나 하이버시부 자가 에리아 레이트레바 아이나 그저께 누아이때 하이버시부 그야라 하이와 하이버로바 인장 심어가 장도 탐하면서 인장 지부 가가 고라가 통인데지 거기 누아이버니다 싹지 하나 더 통하면서 이거 싹지 하나 싸돌이 브라바 하 싹시 하나라면 가 숨자도 이제 양 맞던다. 통어시 싹 싸라지 하리 싹에다 하나 통으름 거니부고. 싹시 하나라면 싹시 하나 싸도나 들어. 싹시 하나 딱 강건 앵원이가 통도 모르고 보지 그냥 그게 보도디 하나 떨어 뭐 싹시 하나 통으름 거니가. 난 싹다 싸도나 들어. 난 싹가 통고 등 뚫어 싸고. 하. 인장 통버세 마지 그 하이나디 하이다래. 싹가 통고 등 뚫어 싸게라. 하. 싹가 통고 등 뚫어 싸게라 하이바. 성인지고. 야보 싸가 통거든 뚫어 싸게라 하이버니 ям 간나 사우럭브란 nga이버니 보고 이장시 셈마가 탐미 이장시 마카타나 셈비라가 통부디 까이게 봐 싹차나 딱 방카다 미지 까이노 봐 아마라이바 도 꼬라가 도 짜나 통야 바라이바 제가 또그래 미지 까이노 봐 땅잖아 아도 마디 사우드레 봐 ям 간나 사우럭브란 nga라 나미네 바이네 나미 비디오 시죠 쿠지지 똥 쿠지 또 무슨 누아이트레 쿠지지 그 통비우 비타 파이비우 가지 तौसन्नदना मसागा लाइक तक्सनबा सादना माने स्पंगे तोंजनना तौजिउ केमिना थमिजि मादि उदि उदेबा बोतल जे चावबनिना फगरबनो यंगोबा केमिना थमिजि मादि उदि उदेबा बोतल जे चावबनिना थम्बम जि मफम जे लाइतबा हाइतारे चाखदरा जादैसे हवत खरे चाखदरा जादैसे ना को फमो सिदा फमो उपाय लेतबे खुनोकने खा चंजलो सि मनुम सिदा 아이나디 랭그라디 우르로이나 고 카메라세 랭그라디 우르로이나 파리네바 함모바 당신은 팜 진짜로 팜 까이기노 카메라시 주고 탐밤 레이다바 하이다레 ꯑꯗꯨ ꯃꯥꯗꯤ ꯁꯨꯡ ꯎꯗꯦꯕꯁꯦ ꯆꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒꯤꯅꯦ ꯃꯩꯗ ꯐꯝꯂꯛ ꯀꯣꯛꯁꯜꯂꯤꯁꯦ ꯑꯗ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯃꯥ ꯁꯥꯎꯄ ꯉꯥꯏꯕꯅꯦꯕ ꯃꯥꯗꯤ ꯈꯪꯄꯣꯠꯇꯦꯕ ꯑꯩꯅ ꯐꯝꯂꯛꯑꯒ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯎꯔꯔꯣꯏꯅ ꯆꯠꯈꯤꯕꯅꯦ ꯅꯝꯗꯅ ꯄꯨꯁꯜꯂꯒ ꯑꯃꯨꯛ ꯐꯝꯍꯟꯕꯅꯦꯕ ꯃꯁꯥꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗ ꯁꯨꯝ ꯍꯧꯒꯠꯂ ꯆꯠꯈꯤꯕꯗ ꯑꯩꯁꯨ ꯆꯠꯈ꯭ꯔꯅꯤꯅ ꯄꯥꯈꯠꯇꯅꯀꯣ ꯑꯗꯩ ꯍꯥꯏꯗꯣꯛꯑꯦꯕ ꯑꯩꯁꯦ 마치 우빠이 레이드라버니고 세 강해 tàu của ta nó nè không có trộn